sumaina मैम Amazon dagi ko मैम Amazon dagi khoigi mini haitare ko yamna pikpa khoigi filonaba haitare filonaba mechin leibane मैम si unboxing haidura natragana sum मैम do sum yengani madagi sigi video sida utlukke si nasi lakpane thawam sathobadagi check tawba nangdaba haitare hojik nungdang pung kainoga apan henbada video semane na kamai tawge yengse ko kogi yam macha neba fazana packing tawla kai mais de kai bizala sona kana hang do mal kaje kanogi maramata koi finu sigai ko yawidana ko adu tai matamda dan koina au sangdabina sumaina gi poster jo hape mais mais board ne site haming ai potu lake मैम दा makal ahom mani lay makal ahom mani lay sumaina pot hapazu lay aduga pot haptabazu yawebako ado paisa di rate dum manaba lang hape ketrim sa yawre lang yawre pin hape ade inchi tape hape aduga sijina mai etumoidamal sijina dri khangdeboka nakan thamge ko si boxing mat anong da smaina ng yawram me zakan sida mini saving machine haise sida phi gumba taibada khoi sigai ba ma taibada khoigi dakar leba taiba haitare ko pa yankhai chang laweba mayang gaina adu som paisa do som photo kan de dum sat pai da ando sigi posna oho manung da pot yaw lerame manung da na si khoi bobin ga ya moi yetum manung da yetum yawri mai le mini electrical sewing machine operation manual hai ko model number SM201 box pose phangabani yani yaroi mani yengba akan thomige smile solte padna pala मैम सिगी पोसे आई वखंदा खोगी युमदगा लैबा खोई नुपी सिंगनगा ताइबा खोई दि नुपा सिंगना सुदुम टेलर ताइबा लैको अदुगी तुदि पोतुदि याम चावरगा थामथां मी अमा खता ngamdedana ko सिगी पोसे दि मी अनिना अदुदि पोत मी नि ngamde ko thangba सिदि मी खता नि lai lai na ngam चामना सु थांगम दुनेबा सि मनung सिदना खोइना बैटरी ना salai ge zu ya to male si battery salai bai zu yaw gum to ne haina sum yeng bada yaw este da amma anni ahum mari battery mari darka wa ni sta battery mari ha paga khoi gi mai lak so dum to ya ba ka anda ki si posen ka samai na pire panung da samai yaw ret thagam cha thobu da gi khoi gi
hàng tối yeng sang da vai tare ko samai le yam pi e machani to samai na manung da samai phi je yauri haina sample loina ko taling toraga adagi sigi maning da yauri se sigi maning da yauri sina sina charger neba charger sina sidaida DC 6 volt an thai sidaida sida happy ga da si post na ko to amata lokthoktri haiju yabran test tawduni sik ngale matungda adagi sisina muka pedal neba sidaida khongna net matamda machine je phije ta ya du neba sina foot pedal hai sidaida sigista sumaina I think we do foot pedal ai song ne electric thel laga sina ge su yare adu electric le lo thoga battery sina gen sida hang to sina ga daba makha gi video se matek si test tawba yabran test tawge adu matungda video je samjanarke ko myam da myam mai jack se thille si side ki bulb than bisdagi mai jack se thille than matamda somna kanda on tawsal leram da na machine je ung thokre phi je sai leram badagi phi je sai leram badi ung thokre ado sigi pose steda button om hape ko button om je amana sigi seasonal light amsu yawre buto o myam ubibra si manungda to sida ngalise light ama yawa adam sam amamada dum phi lon bada uningai ne makha dai to light thandara ise sumaina light to sumaina khomjan bada light singa le to manungda sumai le aduga sigi button jina to sinam kanda yong ko machine sinam kanda usidagi on ju ya ba off so somna kan side na magana off oidiba somna kan side na man off somna kan side na magana on sigi button jina aduga sigi mai ju sumaina hai musat pa to mukhreto ai ngale smile le aduga sigi sina somna kan namagana off on somna kan namagana off aduga sigi sina sida somo symbol piriba low da tailoring tawge natraga high da tawge speed ta ko desu piriba se low dam tiang ki mais tawre low taw kan sida on tawbiba smaina yam smaina on tawbiba aduga sigisna pedal gisna mathakta smaina sigi mathak sidaida khongna hena kun namdra su ya da khong namda bi gadaba smaina khong namda kan yengje ko smaina sida khong nam mai je khama me khong namda ri yengse smaina okay yare check tawne me amangda sigi pose khoi gi online da phangi online da dum available hoibani yamna pikuma chani adu link an thamjarake me amda kema thaba khagi sinage haidana koidi hairubana tamina sinage haidana tawbani adu yamna piku pone sida koi mini saving machine na ko sumaina dum hape sample oina ko je manungda link thamjarake adu si kamaina hene sinaga da no details ko atopa matam phangaga di ai video samjarake adu sida so koi gi lang kamai hap kani adege si langje loi thokhaga na kamaina koina langje fill tawgani adege si kamaina lo thokhadage adi somna kanda yauri bang sai habakpa board angobodo sigi si so dum YouTube tu dum video makan phangmani sumaina hap ya dun mais sigi se sigi hang basida hap tu neba sida main hap paitar main thamba ma amsala injalaga main thamba maina mathak je phi tai bai tar sini myam makha to pa kana torke details samuk sembe abring ke myam da thangsari